Paksadim pum ujbamar ujba pau khara update tawjare. National Road Safety Week ki thorom pang thokre. Accident thokpagi sang wangkhalakliba asi mai cover ni sa saraga amadi phone sin naraga gari thawbadagini Kasim Basum. Lamdamasda accident thokpagi sang wangkhalakliba asi mai cover ni sa saraga gari thawba mobile phone sin naraga gari thawbadagi ambani hana transport minister Kasim Basum na phangdokre. Wafam asing asi Transport Department Sindana Barangkom dat Labour Manipur State Transport MST Complex da pang thokiba National Road Safety Week ki tharamda mahana chief guest ki warol da phang thokibani. Mahana makha taraduna phang thokibada Transport Department hauju phawada niamlana gari thobu sindegi revenue lupa crore chamrom khongkat pangamle. Masi department asigi staff sing amati Manipur Police ki asauba mateng nani haiki. Minister na makata kibada road safety ki maru oibasing miyam da hian na khangan na bahona si hausik ti miyam na tax ti bagi haina bagi lak pa haure karigumba gari ki RC book amadi registration number theng thana pirak pa yaurabadi transport department da complaint tabiyo adugi damak JDO singa unaduna thuna phangan na bahona gani Lengang G20 ki mi fampang to kadoriba asiki maru oiba maramdi traffic system asini transport department na gari singi fitness yang china na bathabo lokhat pa haura gani Gari thawri basina niyam sumna gari thawrabadi lambi ki khudong thiba tawdok tagi ngak thopang ngamgani hana so phangdokhi Tharomasina Transport Secretary Michael Asom Imphal West ki SP ke SSC Bukanda Traffic Control Police Wing ki SP Rongpur Kasar na maru oiba musing oina sarobya Tharomasi ke mari leina road safety ki mari leina wa pamphlet ama suphong ki baga loina na Transport Department Manipur Police da lambi de yu thak laga gari thorok pasing test tawna na wa gari kana thorok pasing speed yang na wa spoken amadi road barricade sing so khusina ki hairi Kosem ki in-charge chairman CS Sarasna Fan sinani bamong da sindari ba asi regular chairman laida bagira Manipur lenga ki education S department in-charge soina Council of Higher Secondary Education Manipur Kosem ki chairman Singhangbam Sarat Singbo Aten matam July taragani thoi tisingani kungani thoi da appoint tawkiba asigi matung tha manga taruk asigi manungda Fallaise da ba Kosem gi yamlaba lupa lakh humputra rom tongan ba walam singlai bagi sinna thokiba si regular chairman amalai tringada department ki administrative official kharaga lautona raga fal kai thokiba gi singna ba laire masida authority ne yengsin bagi mathau tare Amarom da mamang sahi December taraga taruk da education as department gi order amana amok Directorate of University and Higher Education Manipur ki Joint Director Waiba Associate Professor T. Ojit Singbo Amo Kosem ki regular chairman oina appoint tawke In charge Kosem ki chairman CS Sarat na mangna tialaba matam tha manga taruki matam aduda Education S Department ki Deputy Secretary Waiba I Kumarjit Controller of Examination A. Sukumar Deputy Secretary N. Saif Midai ki avo yauna chairman ki matam loiram daida Lopal la computer rongi polam sing stationery item sing mobile phone computer furniture vehicle sena sing basa ki bada sin naki basan pham sing maram zabra haiba mari leina bo authority na biang sang pham thoge CI sarat mamang lising ani tara ga tareta SSLC exam da bosem ki examination ki mark sem bagi matang da awathok nei ki ba misang ne tung da bosem ki secretary oi pata ki lak thoki ba lai khrabane Netaji Subhash Chandra Bose ki wari taraga ikoi kudima ki thamoida laibak ning bagi inut hapangamli Govindas Netaji Subhash Chandra Bose ki wari taraga ikoi kudima ki thamoida laibak ning bagi inut hapangamle magumba laibak ning ba amagi wari ning singduna thorom pang thongna ba India ki Prime Minister Narendra Modi na hona rakriba asi afaba khongthang amane wafam asi India na ning tamba sahi humputra mga soba Azadi Amrit Mahotsav ki satharak patharom ki saruka moina Ministry of Home Affairs ki makada sayul amat chona Bharat sin bathongna India na ningkha tam naba wana bada thawai kat khiwa Netaji Subhash Chandra Bose ki samakun ka taruk suba mapop kuman ga mari leinana pangtho ga dawa program divas ki outdok pa thoram District Administration Bishnupur Department of Art and Culture amadi mapan suba Assam Rifles ka kusam daraga sinduna ANA Museum Moirang da ngasi pangtho ki bathoram aduda athoiba mithunglet oina saruk yara duna PWD Amadi Sports Minister Govindas Kontok Jamba Pongdo Kibane Minister na makha taraduna Netaji Subhash Chandra Bose na amade laibak ning bathawai kat khiba amadi mioi sin thawai kat khibana India ning damduna ekoi nungai ni hingba ngamli bane asigamba maribak ning bagi wakhalol asitung indun laibak ning bagi wakhalol adu ning singduna ai goi jul laibak asi chaukhot na ba ngamba thaudang laurase haike
ꯊꯧꯔꯝ ꯑꯗꯨꯗ ꯁꯔꯨꯛ ꯌꯥꯈꯤꯕ ꯃꯣꯏꯔꯥꯡ ꯀꯦꯟꯗ꯭ꯔꯒꯤ ꯑꯦꯝꯑꯦꯜꯑꯦꯅ ꯍꯥꯏꯈꯤꯕꯗ ꯅꯦꯇꯥꯖꯤ ꯋꯥꯔꯤ ꯃꯍꯥꯛꯀꯤ ꯀꯠꯊꯣꯛꯈꯤꯕ ꯊꯧꯅꯥ ꯁꯤꯡꯊꯥꯕꯗ ꯂꯣꯏꯕ ꯅꯥꯏꯔꯣꯏ ꯅꯦꯇꯥꯖꯤꯅ ꯂꯨꯆꯤꯡꯗꯨꯅ ꯃꯣꯏꯔꯥꯡꯗ ꯑꯥꯏꯑꯦꯟꯑꯦꯒꯤ ꯐꯤꯔꯥꯜ ꯌꯨꯡꯈꯤꯕ ꯑꯗꯨꯅ ꯃꯔꯝ ꯑꯣꯏꯔꯒ ꯉꯁꯤ ꯑꯩꯈꯣꯏꯅ ꯏꯟꯗꯤꯌꯥꯒꯤ ꯇ꯭ꯔꯥꯏ ꯀꯂꯔ ꯅꯦꯁꯅꯦꯜ ꯐ꯭ꯂꯦग ꯑꯁꯤ ꯎꯕ ꯐꯪꯂꯤꯕꯅꯤ ꯃꯁꯤꯒꯤ ꯋꯥꯔꯤ ꯑꯩꯈꯣꯏꯅ ꯀꯥꯎꯐꯝ ꯊꯣꯛꯇꯦ ꯍꯥꯏꯈꯤ ꯊꯧꯔꯝ ꯑꯗꯨꯗ ꯃꯣꯏꯔꯥꯡ ꯀꯦꯟꯗ꯭ꯔꯒꯤ ꯑꯦꯝꯑꯦꯜꯑꯦ ꯊꯣꯉꯥꯝ ꯁꯥꯟꯇꯤ ꯊꯥꯡꯒ ꯀꯦꯟꯗ꯭ꯔꯒꯤ ꯑꯦꯝꯑꯦꯜꯑꯦ ꯇꯣꯡꯕ꯭ꯔꯝ ꯔꯣꯕꯤꯟꯗ꯭ꯔꯣ ꯑꯦꯜꯗꯤꯑꯦꯒꯤ ꯆꯤꯌꯔꯃꯦꯟ ꯃꯣꯏꯔꯥꯡꯊꯦꯝ ꯑꯁꯅꯤ ꯀꯨꯃꯥꯔ एडीएम बिष्णुपुर हंजबम बॉबी शर्मा AC2DC इजाज हसन मफुनसुबा असम राइफल्स की मेजर शिवम कुमार अथोब मिथुंगलेन सिंह सरुक याखी थौरम की सरुक खेंचो लोंग ग्रुप की आर्टिस्ट नेताजी सुभाष चंद्र बोस की लिसिंग मखादा इंडियन नेशनल आर्मी मणिपुर की मोरांग इंडिया की निंगतंब की ट्राई कलर फ्लैग हानबू यूंखिबा नेताजी सुभाष चंद्र बोस की पुंसी वरीदा यूंफम डॉक्यूमेंटरी ड्रामा सोटखी कांगपोकपीदा एकर कुनलोमदा थारंबदा पॉफी पांबीसिंग यानथात्रे स्टेट गवर्नमेंट लेप्तना संगसिलकलिबा वार ऑन ड्रग्स कैंपेन की सरुक बोइना ngasi कांगपोकपी डिस्ट्रिक्ट की साइकुल पुलिस स्टेशन की मनुंग चनबदा लेबा हांगसोंखुल की चिंग्यांगदा लम एकर कुनलोम थारंबदा पॉफी पांबीसिंग कांगपोकपी की एसपी टीएस बिक्रमजीत सिंह एमपीएस नुलुसिंग टीम अमर यानथातुना मांगनख्रे ताउदोगदुगा मरी लेना एसपी टीएस बिक्रमना फोंगथोखिबदा डिस्ट्रिक्ट पुलिस ना अखनब पाउ अमा फंगबदगी थांगसोंखुल अदुदा डिस्ट्रिक्ट असिगी एसपी ओसी साइकुल एल भाईफाई एमपीटीसी की आरसी 250 मंगासुबा अमसुंग तरुकसुबा आरबी अमदी फर्स्ट एमआर की पर्सन सिंह फॉरेस्ट डिपार्टमेंट के स्टाफ सिंह नाव की पर्सन सिंह कुनगनिथोय सुबा साम राइफल्स साइकुल बी कोई की पर्सन सिंह याउना ngasiyu अगनबदगी निमित तारमदाय फाव चथगी माना मखातना हाई लांगसुंग खुल्लासी ममांगलोमदा जांगोय विलेज कोइसली सोंगपुम विलेज ना मनिंगलोमदा लई ओग्रुन डिस्ट्रिक्ट खारसोम विलेज ना वांगलोमदा लई अदुगा एस कोमलोम 5 विलेज ना खा थांगबदा लईबा खोंगना पुंग परिरोम चलगा लईबा यामना मनुंग हंजिनबा मफम अमने रिहेबिलिटेशन दा लयंगनबा थंबा मियोय अमा सिंगननिंगाई ओइबा मौंगदा लईखिद्रे मिदै पुंग याइबनी हाइबा कोंगबा लैसम लैकाइदगी निंगोमबम सांजोय सहिनीफु अफोकपा इवोहल मिदै यसी वाखात नोंमाइजिंग सिंखोंदा लैबा दि विनर सोमदा लयंगनबा थमलंबगी नोंगानबदा सिंगननिंगाई ओइबा मौंगदा सिरमले मिसी असिगा मरी लेदन ngasi कोंगबा लाइसम लैकाइ हाइनोवोल लंबीदा लैगाइगी मैरा पाइबी अमदि क्लबना यानिंगदबा फोंगदोक्तना वाकत मिफम जादाग्रे ताउदोगasi हौगिबा था असिगी तरागा मंगागी नुबिदांग पुंग तरुकलम ताबा मतमदा महाकी मयंबा संजतका लोइनना सेंटर अदुदा थमलंबने संजोय असि मिदै पुंग याइबनी यु थकपदगी मसा सोली अदुना सेंटर अदुदा मतम खरा लेननबा थमलंलगा माथंग नुमित के अयु पुंग 9:04 ताबा मतमदा महाक लेद्रे हना पाउ पिरखे सेंटर अदुबा चलाइरिबा मफु अदुसु कोंगबा लाइस्राम लैकाइदगी हिदंग मयुम बिमोल चान कौवा अमन चलाइबनी इमुंग मनुंगी मियोइसना सेंटर अदुदा चतुनि येगलुबा मतमदा संजोयगी ममाय ममित पोंबगा लोइदना नातोंदगी इ ताबागी फिबम कया थेंगनगी जेनेम्सता पुगतुना पोस्टमार्टम तौखरे सेंटर अदुदा लैमिनरिबा इनमाइट सिंह अदु नुमित खुदिंगी अयु पुंग 6 हवटपगा लोइनना साजेल अमदी ब्रेकफास्ट लौमिनै हाइबा खंगलखे करीगिदमा अयु पुंग 6 इनमाइट सिंह अवगलगा संजोयना पुंग 9 अदवाइदा लैद्रे हना पाउ पिरखिबनो सीड्रिगी मतमदा इमुंग मनुंगदा पाउ पिरकलमलबदी नुंगारमगदबनी हारदुना मिहारासी लाउतुनबा मिहार ओइरमबा याय हाइना माकी महबना फोंगदोरगले मिसी अदुगा मरी लेना ngasi कोंगबा लाइस्राम लैका यूथ क्लब अमदी मैरा पाइबिसिना वकत मिफम फमदना मिसी अदुगी लंगला लंजिन पुथोक्ट्रिबा फाववा असि भागचांग लौरोय हाइना ngasi सेमगिबा जे सिना लाथोखरे निगोमबम संजोयगी मिसी अदुगा मरी लेना खेटिगाव एसीगी एमएलए एमडी नुरुल हसन मफम अदुदा लाक्तुना इमुंग मनुंग अमदी जे एसीगी मियोइसिंगा वरी सानाखरे ताउदोगदुदा सेनबसिंग मरालगी ओइबा चरा पिगनी हाना थाजबा पिरदुना लमदम मसिदा चलाइरिबा रिहेबिलिटेशन सेंटर सिंगासी सोशल वेलफेयर डिपार्टमेंट पीरिबा सनकलोन चुमना चतप्रा नत्रगना मखोइना निंगतमना सेंटर चलाइरिब्रा हाइबदु थिगथनरबा चीफ मिनिस्टर दा ताक्सिलगने असि भागसांग अदु सनबिगी लाइनिंग लाइसोन थौरम पांग थोपियो जेएसी अमदी इबुंग मनुंगी अपाम्बसिंग अदु फंगननबा महाकी माइकैदगी होनागे हाना थाजबा पिरमखे लाना स्कूल खराना फोंगना चतरिबा थवोंग लेगाकी मरी लेदबा सिंगा मानरका तौरिब्रा हाइबगी वांग थोगलगली SSUM लेगाकी स्कूल अयामबदा रिसांग सिना फगटपा ngamdabada maram oiraga lanai स्कूल खराना तौनिंग तौनिंगबा तौरगा लैरे इसा सिंगदबु आयौरबदी आइदुना मामा मपा ओइबा सिंगसु मखोइगी मातुंग इनबगुम तौरे करिगुम्बा वफम अमा फावबा फोंगना हाइदोपा ngamdri सेंथोक लंबी मरंग काइसदबा इरमदा मसिदा लाइक तंबदा संगलिबा सेनफम अदुकी मतिक वांगली हाइना सोशलिस्ट स्टूडेंट्स यूनियन ऑफ मणिपुर SSUM की पब्लिसिटी एंड इंफॉर्मेशन सेक्रेटरी एस इनाव याइमा सिंगी सेरोल अमन हाइरे सेरोल असना मखा तारिबदी लनाई स्कूल खराना फोंगना सतरिबा थवो लेगाकी मरी लेनबा सिंगी मानरगा तौरिब्रा हाबिगी वांग थोरगले
Legang na thoki ba order inhan ba ngamdriba si masagi daita masak khangdaba kayana sau saraga leire takpani mamang sahi ki napimbo nifan da legang na thoki ba order paper tiger oire ayek ba laiga pangkhak oire masige ayek lar ba khudam haibu thangal kaithel imphal mayul manak da leiriba Guru Nanak Public School na sahi ki final exam ngana loisinduna haukiba December nifanda tha ahongi phi yaurga admission process sathaduna leramba loinana sahi asigi January kuntra dagi anoba session ahuna ru matam leplamba asini Masih lengak po ikai pi bada natana school authority na sasan loisin ge maning loisin loi maning tam lag leire haibane lengak jitak jathang in the school recognized ka kadabani loinana school authority dam hiam da namthak to bagi damak biam da lan khre hai jagadabani asigamba thawong sathariba aste mari lenaba ZEO singatumin yeng lag leiba haiba sisu angaba poge Imphal mayol forward sumhan bangam driba lengak maru in education department na manipur pumba karamna sumtho kadawri Nakala maromda yam nangak liba amana Singharen dashboard Pabrabida liba success school na final exam loisinduna anova academic session tha asigi taraga tarukta hauraga leiramba asini Asigamba school sing asigi mathak talengak na akan bamyang sanggadabani session nganna hauraga mahiroida hena kangan gani ahaba leite Besnopur district ki na saudra liba Stanford Fordon school na tha asigi taraga tarukta sahigi exam loisina da bahwana rambata natna amukso Makoi na taujari ba thong soire khangchaduna roiba thokpa subject na masang thagi ani da pangthok na ba haiduna jai thok na mai roi singbo study leave haiduna sudi tha dolam ke asom na mama pa sing dagi phi khongkat na ba chathariba thawong sing nainaba matam oire lamlai mege dana bcom high school final exam loisin kre haina zero lasina makha tarakle adungai gi kanglei fak aujiki na manipur mahabharat ki manipur na te Europe Haujiki ekoi ki Manipur mamangai ki nakang leifak hai na khangdaramba lamdam asigi mingsi taraganifan suba sahi sada madamadu ki ningthauna Hindu laining laukraba matung amadi mahaki miyambo namdo Hindu laining sathan kraba matung da kona Manipur hai na thongi bani habasi powari ki latam sing na mayak seng na taklaba wafamni hai na midai ipa ipu laining lisat iruki sin aremba mongjam thamanta ki serol amana haire Mahana makha taraduna hai laibak thibadi ngasidagi sahi umputra mangarong ki pamangdagi hauduna amadi Ikoi kuitriba matam khara step mongkoloid oijaba aikoi maitai singbo arjani awang bathaki Hindu kanglup ki sada nawda singni ana lana matum ta hachindana bingonta nabjaba lamda masigi mioi khojo khara ga lawduna raga kanglai pa kilo sing basingna sahi lising ani helaba ikoi ki puari bo maring brangba thoganba amadi ikoi ki saktam bo khongkoidana haujik su letre asigamba larik ahiba chumna thijinba mioi sina no kigadaba lana hajinba ki thabak singaje Midai ipa ipu lining isat Europe kurai futhiba laikai amadi kurai nandaipam laikai na kanna yaning de haire Makatarakwa atopa editorial gi kalam amada war on drugs ki mayokta police person sing Manipur lengan war on drugs ani suba tangga ki akan balanjang changsin dunai state asidagi drug ki wathok waroisin purakna da bahona ringe ki sarakta Manipur police person sing gi marakdagi drug karbada yauravra habi sing na ba leiringe da ngarang commando person manga yamlaba drug kona na kaksing police na phagiba aduna Legan hon zeriba punamak uttagi haibaga manare thawngasi sak sagring amana sengkok amma mangali habadu makapan khaknare Ningthawgaba numit ki ayu pung tarit makharum tabada National Highway 102 Imphal Mori lambi gi kurau fofi Saint Joseph School manakta kaksing police ki SP gi miyang makada Police kangbu amana lambi da lakwa gari sing pressing checking satharingida singnaningai oiba mahungta lakwa maruti Gypsy ama khamlaba matung check tawbada Mori da posting taba police commando person manga oiramki Matung da makhoi na tonglakiba gari adu check tawrubada heroin number 4 kg ama gram sahung kuntra ga taruk amadi WY tablet kg mafan gram sama yang kaya mathoi amadi seloina lupa lising marfu bhagat hiba aduna marap waraga police person sina war on drug ki marumda drug lalon pagi thabak satharabra habi ki singnaba leirakhiba adu asumbo oiram khiba laibak thibani Pagalaba person manga adu special commando unit khabai soida nauna posting ki dama imphal tamna lakpada drug ka kona na phaba oibana makhoi sing adu ki mathakta logi oiba pifam thokpa sarak pifam thoge loina na drug ka kona na faraba person sing adu uhang phong sataduna makhoi sing adu mamang da su drug karbada senarabra amadi phagat khiba drug sing adu ki mabu kanano haibadu khangdot na bahona pham thoge drug sing adu kadai dagi kanana matau karam na purak khibano haibana sing basing khangdok tuna sena bami ukhidemak logi pifam thokpa sarak phangalu police person manga aduna drug sing adu hakthingna leira khibra nadragana misang sangka leiba miyoina sinara khibra amadi drug sing adu karamba miyoida sinnaga dabano haibana sing basing khangdok tuna sena basing puna maphaga tuna sarak pihodrabadi lega ki waron drug ki lanjang mai pakpa ngamdana bagi maram oirakane yamlaba drug sing konana faraba police person commando
Mga adu morida posting tabu oibana Myanmar romdagi drug pusilakpa miyoising amadi drug lalonba miyoising kanano amadi drug sing mafam adudagi karamba miyoisina pothok posin tawi habana singbasing kupna khangtuktuna waron dragi lanjang mai pak nana khona bada asoba mathing oiba ngamgani State asida Congress lenga ki matamda drug pothok posin tawda security person sing yamlaba drug ka kona faba ki thawdok pothok sing toina thokiba laikre loina da BJP na an ba masong anisuba lenga waron drugs ki akan bakhong jang changchiliba asida so drug carbon security person sing sena bagi wathok sing tholakiba asina maram oiraga miyam gi ponsi amasong lanthum ngak sena ba leiriba law enforcing agency singbo miyam na thajaba thamba ngamdana bagi maram ohilakliba asi laibak thibani adobo se minister NPD na losingba ahan ba amasong anisuba lekhang extra judicial killing fake encounter amadi maram chadana yot minai sathaba ban block ki wathok sing waroisin purakiba asigi damak thakaningai oi loina na waron drug ki lanjang sathaduna mai pakhana ba khona bada Miyam maruaina home department ki makok thongba amadi security person singi mafamda poksen siang draba amadi mathauda puring sang drabadi mai pak pangam loi drone season aduna popi pambi sing pak sanna hanana bi dak sai ba hore village chief amasu fare sarkar na hojik chatharipa war on drugs ki campaign asi hena kansina thabak paikhat pag loinana singi mafam kya da pak sana popi pambi thare ba sing hanana ba drone season adun hidak sai ba hore maragasida popi pambi thabak mari leinana police na fana na tanariba Sanden district ki sahat naujang bares ki sef thangkole da hokip susanpur da lotun da leram badagi Sanden district police team amana phagat pangam gre Sim minister NPD na ma ki Facebook account da thakala kiba warol amada government appeal da wada ta da ba popi thari ba sing haujekti government ki action pai una ba tare popi thari ba sing pak sana mangana da ba drone sin na ba hore popi bambi thari ba jaga kudimok da drone sin aduna hidak sai duna hat na ba ki thabak makha ta na sa tharagani haire Masih luina na jaga khara dana combined force na grass cutter sin na tuna popi pambi sing park sana makan bagi thabak su chathari Nakala marom ta hojik chathari ba war on drugs ani suba tangka ki saruga moina popi pambi tharm baga mari leina na sarkar na fan ana ba tanari ba Sanden district ki new sahat naujang blaze ki chief thangkholet hawkip Elias Max sahini fuga mathoi apopa daw kho sai susanpur da mamang tha December da ki lotuna leiram badagi Sanden police ki team amana fare Jipasina popi bambi tharamba gamari denana jakpi karong police na mahaki mathakta U/S18 clause B/27 clause A/28/29/30 MDPS eki makhada fana pa koitan tanatun lakhibane Bele sif asiga tharaga hojik phabuda police na popi bambi tharamba gamari denana phagat kiba Bele sif asi manga sore Sanden district new sahan augsang Bele ki sif thangkolet Hawkip se minister gi akan be instruction makha danga si Sanden police sosanpo dese ki member ga taina ba border gi sarok tagi phagat khibane bele si basi phagat pangam khibagi damak se minister na Sanden gi SP bo thagat pa phong dokre panbaja ba dehadak ta su popi pambi tha ba mari leina NDPS ye ki makha da sosanpo dese ki em songfijam bele ki sip nehthong Hawkip phagat palai khrabane adai bele sip ahum aduna kangpopi dese tagi ni Makoi singa tu hujik makata ba investigation ki damak judicial custody remand jail da leiri bane February 3 tagi isai nongmai film lep lagane lagadori ba mahiroi singi exam gambari lena film forum Manipur gi office ta ngasi ayupung taraga mathoi ta ba matamda forum asigi chairman L Surjakanta na thorom mapu oiduna apun ba Manipur matam isai kanglub Ambek All Manipur Sound Service Association amati Manipur State Sumang Lila Council ki President amadi thaubu pasing ki oiba mifama mapang thok tu da lakliba February 3 tagi leira khulak lampak na singpada Manipuri film isai nongmai amadi Sumang Lila utpal lep lagari hana warep laukre Lopahum masiki President L Surjakanta Saurakpa Hemanta amadi en Offendo na kodip ki na thadorpa serolamada film isai nongmai amadi Sumang Lila utpagi athingbaji hol manung amadi auditorium da pangthok padadi athingba thamloi Loina da hausik Manipur gi tongan ba mafam sing da pang thokliba isai nomai Sumang Lila na singba namita pung taraga mathoi phawagi manung da loisinduna mairoi singi punsi jokat pada mateng pangbiu makhata ba cherola mada thokri bawba warep singa si sanagani aire Miyam gi lusingba se minister Birena asoba thodang lawduna thaba khudima maipak nana ba hona rakpadagi sakotpa Manipur ama oirapang ngambani minister Ranjan Northeast Sarg matam amada Assam da loiramba du haujikti Manipur yauna da state singda mai onsilaktuna sakot lamjenda sarbiya bangamle Miyam gi lusingba se minister NPD na asoba thodang lawduna thaba khudima maipak nana ba hona rakpadagi ngasidi sakotpa Manipur ama haibadu oirapani Health and Family Welfare Minister Dr. Safam Ranjan na phongdokre Awafam masingasi NCDC
CDC WHO Country Office amadi Integrated Disease Surveillance Program National Health Mission Manipurna khusam naduna sinba 3x3 frontline epidemiology training hanaming thonba public health workshop hawdokpa ki thorum da phongdokhibani Singmairong da leiba classic grande gi Imperial Holder Health Minister Dr. Sapam Ranjan Assistant Chief Secretary B. Bomrod Mang India Government ki Health Services ki Director General Dr. Atul Goyal Manipur Health Services ki Director Dr. Khoirom Sasi Kumar Mangang NISM Manipur ki State Mission Director Dr. Somorjit Ningomba amadi CDC India ki Director N. Meghana Desai na thorom ki athoiba mithunglen si oina saruk yaduna phang thoke Makatarakwa atopa editorial ki kalam amada Nupi ki kai khumnava manghanba hakwalona yaraktrabara Malay masada leriba thawai fanba punamaki manungda yauriba mioiba habasi nufa amasung nufi ani pullaga sabane thawai fanba punamaki manungda nufa amasung nufi no oiriba mioiba nasu khwaidagi ahenba thawai fanba oiribane masimagna mioiba thawai fanba punamapu control tawtuna laksilaga thawai panminnava masel punamaki mapu oiribane Aduba thawai fanba singi manungda khwaidagi hena loksing amasung mathing mayai leiba mioiba ki marakta ari khaktamak thongna leiriba nufa amasung Nafi ki marakta amada thokaning da bathawdo wathok sing thon ga doriba asiba kari gino Nafa ga nafi ga khaktana punsilaga semba mioiba habasda amana amabu ikai khumna draba mangan bagi thawdok sing thorak lagadi nupa masel natragana nupi masel dade mioiba amada satkadaba lesa sing chumna loinamak sanaram gadra Nafa ga nafi ga dana semba mioiba ki oiba chana kanglon sing makhoi gi laifam Lining lizard loan bayek amasung sasa yutha khen bagi matungina manataba khara yawrabasu Magi oiba lainari India gi onasu lai amasung chanaduna su lakle chanari makhata na su chanakhigani semduna thamlaga chanarakli punambak mioiba khunai gini khunai asda yauriba nufa amasung nupi singi damaktane adugumba yam khraba chana kanglon sing adugi manungta nupi oiba singi kai khomda pa ngakna dabagi wafum kya so yauribani aduba nupi oiba singba tathi da wena tawwa handaba thakta thamba duhat netwiba amasung makhoi gi ikai khomda ba mangan bagi thawdok sing leptana thoge Malim ge atop mafam sing dasu thogi adubo laibak asidasu masing yamna thoge pikraba Manipur pawwa masing yamna thoksil lagle adubo asigum fataba thodok sing thokliba kari gino masing yamna thorgliba kari dagino wang asigi matik cha papagum sing chap chana lai adubo lakliba wang di nuvida nuvana sathavam thoktawa sathava yadi haiva aranba thabak sing amasung hairiba thabak sing asi chatharam lagadi asigum charak sing pigani haiduna semduna thamliba lo sing asi mapangal solavra Matam ka chana dabra maya daraba thang amasung maya yautraba kai ga fangkhak oiraba habagi wang thorage maramdi nafigi kai khumna banghan bayade mangalabadi charak pigani abis Indian Penal Code IPC da mayak sengna yauribani adoba no pida sa thabak crime offensing toina thoksilaktuna yamsilakpadagi sahi taragani pan gi makhada leiwa nafi singi saruk khaidoktra kumjali sing ani taragani thoitagi protection of children from sexual offense boxo ek forward semdana chanhalagli bani Atubasi gumba thabak sing asi paikhalak lagasu nopi oibe sing thacha thaba makoi ki ikai khumna ba mahan bagi thaudokti atumak thokle masi oraga di makha taba kari karam thabak sing amok paikhat ka thage haujik chanari ba boxo amusung IPC ki bari lena ba penal provision sing khara hena maya fengdan thawon bagi tangai fadaba leiravra adungai nirvaya boy ikai khumna ba namduna mahan beraga asen ba basta ki lang tharam ba thawdoga du da chena ba miyo sing bode thawri jana ka hathi si bagi charak pheke Asigma thawdok mabang thaktasu kharati yawkhre adubo masimana akba para ama ohen bati ngamdri sahina uribe sing yawna nupi da chathaba makoi ba ikai khomna ba mangan bagi thawdok sing leptana thokle thawdok sing asigi tongan maram mayam laigani laibadagi makhata na thorak libani adubo maram sing atugi manung da nupi oibe sing bo usit thawai daba handhana yengba amaso bhag masagumba mioibani haiduna khanba ngamjadap aranba ubakhalnani haibasti takningai laitana sumlaga da wafam ni haidinge Maram masana masigi matang da mari lainari ba judiciary legislative amasung executive singna kari tawba yabagi habadogi matang da kuk sungsina ba kana gani khalle aroibe da content sing asigi markui ba pau khara asiba pau dam jari ba Manipur local news YouTube channel asidagi yangberi ba punama padaga jari channel asina dom da kana badi subscribe tawi business subscribe tawi ramaloina like and share tawu sukawi ga nupna makpo amakhanna thaga jari